KUMJA lising ani kulumdoi kunmari da Kangpokpi district lam acre lising mari ga chahum kunithoi da popi tharambana district asina Manipur gi oina khwaidagi pak chauna popi thaba oire haina environment forest and climate change gi union minister Bhupender Yadav na Lok Sabha da phongdokhre Lok Sabha gi member Dr. Angomsa Bimol akoizam na hangba wahang amagi pakum piredona wafam ase mahak na phongdokhibani mafam aduda Dr. Angomsa Bimol akoizam na tungan ma wahang mari hangki mahak na Manipur gi tungan ma district sing da lairiba apunba reserve forest ki area asi kayano Manipur gi protected forest amasung unclassified forest asi kayano district wise oina popi thari ba area asi kayano popi thabana sohaliba reserve protected forest amasung unclassified forest ki area asi kayano amadi Manipur gi forest area sing koktok tuna popi thari ba asi thengna na malengak na kari karamba khongthang sing lakhat khraba ge haina hangki wahang sing adu gi pakhom pire duna union minister Bhupender Yadav na hai Senapati district ta punna lam acre listing ani ga chahum kunthani thoi da popi pambi thaduna ani subada leiri aduga ukhul district ta na lam acre listing amaga changma marfutara ni pan da popi pambi thaduna ahum subada leiri Churasanpur district ta lam acre listing amaga chamri marfutaretta Kamjong district ta lam acre listing amaga subnani fuda Chandel district ta lam acre chani ga kunmari da Tengnokpol district ta lam acre chamga kulhumdoi da None district ta lam acre chamaga taratarukta amadi Tamenglong district ta lam acre nifuni da popi pambi sing tharambegi record laire data asi Manipur remote sensing application center na piba data atugi matungin ani Manipur gi unclassified forest acre listing mangaga nifuma thoida popi thari aduga reserve forest ki lam acre listing mariga chatret yankhai mari da popi thari amarom da reserve forest ki oina lam acre janipan ga yankhai tareta popi thari aduga proposed reserve forest ki lam acre chatroka kunda popi thari masiki mathakta protected wildlife area gi lam acre taramari da su popi pambi sing thaba thengnare haiki Lok Sabha union minister na piki pa pau khumadugi matung ina KUMJA lising ani kulhumdoi kunmari da Manipur gi lam acre lising taramathoi ga chani marfuni panda popi thabagi data leire Union Minister na makata na hai state amagi forest area ngak senba amadi manage to ba haibasi state lenga ki thodang ni logi wangwa da forest area singda popi pambi sing paktak na thariba asi laksin na government of Manipur na tungan ba khongthang kya lokhat kre madugi manung chana lam square kilometer 103.mari romda tharamba popi pambi sing Manipur police forest department naf amadi paramilitary force sing na yanthatuna mangan kre KUMJA lising ni taratare tegi kulumdoi phawagi manungda Manipur police na narcotics ka mari laina ba case listing ani ga chahum yakhai ma thoi file tauki mamangi chayol da su Manipur gi chief minister Nongthombam Birena social media da Manipur gi tungan ma district da laiba mafam kya da popi pambi tharam basing yathatuna mangan khibagi photo kya thengna khibaga loina na war on drugs ki campaign asi makha chathaki ge haina phongdokhiba lekhrabani